tourakpa adu Yengasi touraktraga di tourakta bai tabak tawtabani kaina haiba matamda gas to thagatlaga bai chaiba potu ko khoi chaksasanu thamle ya pote akoi anyhow tawraga ising hairaga muthabani khoi de khoi sai gi nu oibanina ngarang Ministry of Home Affairs da koi Home Secretary Ajay Kumar Bhalla nazarure tasena koi gi Manipur da husik koi ba thakara phasal kuroba irangsi da chukul role ama laurise suspension operation da leiriba ki lai pai ba kangu singsisu chawa role ama laurabani main role di makoi namsi lauribani misuse tawrabani ground rule follow tawdrabani designated kemta leitrabani state government chu khangabani security advisor masana so ingoda high krabani adu taragadi hausi pauda misuse men tawraga leiriba agreement suspension operation da leiriba ki lai pai ba singsi da tawngari agreement se hausi bolo thuk dibis kari gino hai base mangonda ina direct khangjarame masama unazaraga adu matungda mu chahi yankhai tare mamangda pass to giba ek Manipur hill areas acquisition of the Civil Rights Act 1967 se pass to giba taraga su Manipur da mapum phana chan kari gino hai matamda su sign tawdari ba sini kuki kulai pai ba kangu kun manga ne adugi mathakam nipu manga gi mathakta leiba kuki kulai pai ba kangu myam sidi kuki gi ningthau sing sine tawni ko si tawre har kanda ma pandai khulakpa aggression duga yauna na moi ga manaraga freedom da tawni ko si tawbani si hereditary tension chila ko matungda nasai gi ek pass tawraga mapum phana chadri ba se sinna mapum phana chadra kanda da ki tawdori bani hai aduna Ministry of Home Affairs da su si gi ek se mapum phana pass tawna ba da tawba rolobi intervent tawbiu haijarami aduna huje akoi aina khara kuina wari sanar matungda akoi gi Home Secretary da aina wahang myam sima masama aina biba general report haidi su kuki militant sing sina regularly pi external aggression lady bang pane chamjal ko myam sina akoi gi chamchama praja myam ma naha myam ma tam china ha to piwa adai di thatara se haidi masing thingam dana numai ta thubok yam khokrabani sigi report myam haijama matam da mahakna yam kana sinainari ado ahen badi aina su hai ado ahen budi hoi akoi na ngasi lai se tasena haragadi akoi Manipur kan si India kan sen laksabane haibidi India kan bahai Manipur kan badune aduna Manipur da changai ba ki terrorist sanga pa haibase India da changai ba chama na rabani asida khena ba se karino aduna akoi thang ba makta duna Delhi da kenjara kani karino hai tamda si 29 February da amuk si extend amuk ba khoki ba taragadi expire koi tabida extend amuk tawgi taragadi anau ba miha anau ba halo hai ba chama na ba pot ama thok tori bani aduna sigi pot se amtang tawhan biraganu asi amte extend taw biraganu expiry koi hembasi ohen biro abroket taw bigro ana haijo matam da mahak si amkana khanari haibere aduna magmagi makupta ba hoi ai khangi akoi micham ni akoi aingonda di hainingam da bai kari tawbino da hainingam da bai adu asi direct songu nazaraga haijari se kari no hai matam da akoi pen da bado akoi khangmang maktat na Delhi da gi leiraga lepaga khangodi khanga su ground reality se hena pun khana khangam da su yai akoi gi yum isama ki yum chai banina isama ki mi siri banina adu gi prop chak gi lamta Delhi chenjara bane na hai hajarame aduna ma adu gi en report officer ame i achauba mena matam da bai kari no hai myam loi khangma bani se adu gi nahangai akoi na home minister una matam da dai side da gi different angle da gi su goimak state government su bigre na haire ada is different organization su bigre ai samak su home minister una jaba defense minister una jaba da number 1 point da su lokho pagi wari kamsari se adudi housing su ku militant sing sina achauba role ma handa ki Manipur baina bhona bada irai chamu thana bhona bada achauba role laure ha khangabani adudi housing bogda security advisor masagu una bada su more da student thokko matam designated kem ta mi ta lai se advisor masana su haira bani ai una bada haira bani ame lokta thokko incident da su designated kem da mi ta lai se haira bani adu housing bogda su se lokho trip se kari gino haiba dune ba aduna Yengasi akoi gi site gi senga chumba tawba yaba report bizare adu moina kari tourakpa adu Yengasi touraktraga di tourakta bai tabak tawtabani kaina haiba tamda gas to thagatlaga bai chaiba potu ko khoi chaksasanu thamle ya pote akoi anyhow tawraga ising hairaga muthabani khoi gi de khoi sai gi nu oibanina